ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯝꯗ ꯌꯨꯝ ꯁꯥꯔꯨꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯔꯝꯗ ꯌꯨꯝ ꯁꯥꯔꯨꯕ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯔꯞ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯨꯒ ꯔꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯗꯨ ꯇꯥꯏꯉꯣꯅ ꯍꯧꯖꯤꯛ ꯌꯣꯜꯂꯤꯕ ꯑꯋꯥꯡ ꯊꯪꯕꯤꯗ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯖꯤꯟꯅꯗꯅ ꯊꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯃꯇꯪ꯫ ꯔꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯇꯧꯕ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯃꯇꯣꯝꯇꯅꯤ꯫ ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯦ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯗꯅ꯫ ꯑꯗꯨꯒꯅꯦ, ꯃꯄꯥꯟ ꯂꯝꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯝ ꯂꯩꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨꯁꯨ ꯑꯥꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯂꯥꯛꯑꯣ, ꯑꯥꯗꯅ ꯐꯔꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇꯃꯛ ꯆꯠꯅꯤꯡꯂꯕ ꯑꯗꯨꯅ ꯍꯤꯡꯈꯣꯜ ꯑꯁꯤ ꯈꯔ ꯊꯨꯅ ꯌꯣꯟꯊꯣꯛꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯂꯧꯔꯅꯦꯗꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯁꯣꯡꯖꯜꯂꯕ ꯍꯤꯡꯈꯣꯜ ꯑꯁꯤꯁꯨ ꯃꯥꯅ ꯂꯧꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤꯅ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯁꯤꯗꯪ ꯑꯣꯏꯅ ꯂꯧꯔꯒꯦꯗꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯗꯤ ꯃꯁꯤ ꯌꯣꯟꯊꯣꯛꯂꯝꯂꯒ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯁꯤꯗ ꯊꯣꯛ ꯍꯦꯛꯇ ꯆꯪꯈ꯭ꯔꯒꯗꯕꯅꯤ꯫ ꯔꯕꯤ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ, ꯍꯣꯏ ꯇꯥꯏꯉꯣ, ꯑꯩ ꯍꯤꯡꯒꯣꯜꯁꯤ ꯌꯥꯝꯅꯕꯨꯗꯤ ꯄꯥꯝꯂꯕꯅꯤ꯫ ꯃꯃꯜꯁꯤ ꯌꯥꯝꯅ ꯍꯣꯡꯕ, ꯁꯨꯞꯅꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯂꯨꯄꯥ 50,000 ꯈꯛꯇꯪ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯁꯅꯥ ꯀꯥꯏꯊꯣꯛꯂꯒ ꯑꯩ ꯊꯤꯖꯔꯛꯂꯤꯕꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯁꯤꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯏꯆꯥ ꯏꯁꯨꯒꯤ ꯇꯨꯡꯒꯤ ꯈꯟꯗꯕꯁꯨ ꯌꯥꯗꯕꯅꯤꯗꯣ꯫ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨꯒꯤ ꯈꯜꯂꯤꯕ ꯁꯨꯃꯥꯏꯅ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯅꯤ ꯍꯥꯏꯗꯅ ꯈꯟꯕꯤꯔꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕ꯫ ꯅꯣꯏ ꯊꯣꯛꯄ ꯍꯥꯏꯗꯅ ꯂꯩꯅꯈ꯭ꯔꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯅꯕ ꯖꯤꯕꯤꯀꯥ ꯁꯨꯝ ꯊꯤꯗꯕ ꯌꯥꯗꯕ꯫ ꯑꯩ ꯈꯪꯉꯦ꯫ ꯅꯈꯣꯏꯗ ꯌꯣꯟꯕꯒꯤ ꯑꯗꯨꯛ ꯃꯃꯜꯁꯤ ꯇꯥꯅꯁꯨ ꯌꯣꯜꯂꯕꯅꯤ꯫ ꯐꯔꯦ, ꯄꯩꯁꯥꯗꯨ ꯑꯩꯒꯤꯗꯤ ꯈꯨꯗꯛꯁꯤꯗ ꯑꯗꯨꯝ ꯄꯥꯝꯂꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯦꯛ ꯄꯩꯁꯥ ꯁꯤꯟꯅꯕꯒ ꯍꯤꯡꯈꯣꯜꯒꯤ ꯆꯦ ꯆꯥꯡ ꯄꯇꯥꯅꯆꯤꯡꯕꯗꯨ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯒꯗꯕꯅꯤ꯫ ꯍꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯏꯉꯣ꯫ ꯂꯥꯛꯏꯕꯁꯤꯅ ꯀꯅꯥ? ꯇꯥꯏꯉꯣ, ꯑꯩꯒꯤ ꯑꯣꯏꯕ ꯎꯀꯤꯜꯅꯤ꯫ ꯐꯔꯦ, ꯃꯥꯒ ꯇꯧꯔꯒ ꯆꯦ ꯆꯥꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ, ꯐꯅꯤ ꯇꯥꯏꯉꯣ꯫ ꯑꯗꯨꯗꯤ ꯇꯥꯏꯉꯣ, ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯆꯦ ꯆꯥꯡꯗꯨ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯂꯒꯦ꯫ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯔꯕꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝ ꯊꯛꯂꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ, ꯏꯇꯥꯎ ꯔꯕꯤ, ꯃꯣꯏꯅ ꯍꯤꯡꯈꯣꯜꯁꯤ ꯑꯁꯨꯛ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯔꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥꯟꯅꯕ ꯑꯗꯨꯅ, ꯅꯠꯇꯦ, ꯃꯈꯣꯏꯒꯤꯁꯤꯕꯨ ꯀꯣꯔꯠꯇ ꯆꯦ ꯏꯅꯔꯒ ꯂꯩꯕ, ꯀꯦꯁ ꯂꯩꯕ ꯍꯤꯡꯈꯣꯜꯒ ꯑꯣꯏꯔꯕꯖꯥꯠꯂꯣ? ꯔꯕꯤ ꯍꯟꯇꯛꯃꯨꯛꯇꯤ ꯈꯨꯝꯃꯛꯏ, ꯑꯗꯨ ꯏꯇꯥꯎ, ꯀꯝꯗꯧꯅ ꯈꯪꯗꯣꯛꯀꯅꯤ? ꯅꯪꯗꯤ ꯎꯀꯤꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ, ꯑꯩ ꯌꯦꯡꯊꯣꯔꯛꯂꯒꯦ ꯏꯇꯥꯎ꯫ ꯑꯗꯨ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯈꯣꯜ ꯑꯃ ꯑꯁꯨꯛ ꯆꯥꯎꯅ ꯁꯣꯡꯖꯤꯜꯂꯒ ꯊꯝꯕ ꯑꯃꯗꯤ ꯑꯁꯨꯛ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯌꯥꯎꯕ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯂꯩꯔꯦ, ꯑꯗꯨꯒ ꯁꯨꯞꯅꯒꯤ ꯂꯨꯄꯥ 50,000 ꯈꯛꯇꯃꯛ ꯇꯥꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨꯅ ꯂꯩꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯏꯇꯥꯎ? ꯈꯪꯗ꯭ꯔꯦ ꯏꯇꯥꯎ, ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫
ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗꯣ ꯌꯨꯝ ꯄꯥꯟꯅꯔꯤꯕ ꯈꯨꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯍꯥꯏꯕ ꯑꯔꯣꯟ ꯑꯊꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯗꯨꯒꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯇ ꯈꯪꯕꯖꯥꯠ ꯅꯠꯇ꯭ꯔꯦꯗ ꯀꯅꯥꯅꯕꯨ ꯌꯦꯡꯒꯣꯜ ꯃꯅꯨꯡꯗ ꯊꯝꯕ ꯍꯣꯏꯖꯤꯜꯂꯒ ꯊꯝꯕ ꯌꯦꯟꯒꯨꯝꯅ ꯄꯨꯂꯞ ꯂꯩꯍꯜꯂꯦ ꯅꯨꯡꯉꯥꯏꯕ ꯖꯥꯠ ꯅꯠꯇꯦ ꯈꯪꯉꯤꯗ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯅꯈꯣꯏꯁꯦ ꯅꯔꯥꯜ ꯁꯨꯂꯩ ꯂꯩꯇꯅ ꯖꯦꯜꯗ ꯆꯪꯈ꯭ꯔꯕ ꯐꯥꯗꯣꯛ ꯇꯥꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯃꯇꯝꯗꯨ ꯅꯣꯏꯒꯤ ꯁꯔꯨꯛ ꯂꯥꯛꯑꯣꯔꯣ ꯃꯇꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯈꯤꯕꯒꯤ ꯃꯇꯝꯗꯨꯔ ꯈꯪꯗ꯭ꯔꯦ ꯅꯣꯏꯅ ꯃꯇꯝ ꯑꯃꯅ ꯉꯥꯏꯔꯤꯁꯤ ꯏꯇꯥꯎ ꯅꯪ ꯁꯥꯎꯔ ꯃꯥꯜꯂꯦ ꯐꯔꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯈ꯭ꯔꯁꯤ ꯏꯇꯥꯎ ꯑꯩ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ ꯑꯩꯅ ꯍꯥꯟꯅ ꯊꯕꯛ ꯁꯨꯕ ꯏꯃꯨꯡ ꯑꯃꯗ ꯄꯩꯁꯥ ꯈꯔ ꯂꯧꯒꯗꯕ ꯂꯩ ꯑꯗꯨ ꯂꯧꯁꯤꯜꯂꯒꯅꯦ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯈꯤꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯔꯕꯤꯁꯨ ꯃꯥꯅ ꯄꯩꯁꯥ ꯂꯧꯒꯅꯤ ꯍꯥꯏꯕ ꯏꯃꯨꯡ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯕꯤ ꯍꯤꯡꯈꯣꯜ ꯑꯃ ꯂꯩꯖꯔꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯗꯅ ꯌꯨꯝ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯒꯗꯧꯔꯤꯕꯅꯤ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝ ꯑꯁꯤ ꯋꯥꯅ ꯃꯈꯣꯡ ꯑꯣꯏꯔꯒ ꯖꯤꯡꯒꯅ ꯀꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯖꯤꯡꯒꯅ ꯑꯃꯨꯛꯁꯨ ꯀꯨꯞꯀꯗꯧꯔꯤꯕꯅꯤ ꯌꯥꯝꯅ ꯄꯩꯁꯥ ꯆꯪꯗꯅ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯔꯕꯤꯅ ꯁꯤꯜꯂꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯃꯄꯥ ꯆꯨꯝꯂꯛꯂꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯔꯕꯤꯅ ꯅꯤꯄꯥ ꯑꯗꯨꯒ ꯎꯅꯔꯗꯨꯅ ꯍꯤꯡꯈꯣꯜꯒꯤ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯔꯦ ꯍꯤꯡꯈꯣꯜ ꯑꯗꯣ ꯃꯥꯒꯤ ꯃꯤꯡꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯣꯏ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯍꯤꯡꯈꯣꯜ ꯑꯗꯣ ꯁꯦꯡꯗꯣꯛꯂꯒꯗꯕꯅꯤ ꯔꯕꯤꯅ ꯍꯤꯡꯈꯣꯜ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯄꯥꯛꯄ ꯆꯥꯎꯕ ꯑꯦꯔꯤꯌꯥ ꯆꯞ ꯆꯥꯕꯤ ꯑꯗꯣ ꯍꯥꯏꯔꯤ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ ꯄꯣꯏꯟꯠ ꯃꯁꯤꯡ ꯐꯨꯠ ꯃꯁꯤꯡ ꯑꯗꯨꯕꯨꯅ ꯆꯦ ꯑꯗꯨꯗ ꯄꯇꯥ ꯑꯗꯨꯗ ꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯃꯄꯥ ꯈꯪꯅꯅꯕ ꯔꯕꯤꯅ ꯁꯝꯕꯜ ꯃꯆꯥ ꯑꯃ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯥꯖꯤꯜꯂꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯍꯤꯡꯈꯣꯜ ꯁꯤꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯔꯕꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯇꯣꯝꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯒ ꯎꯅꯔꯤ ꯑꯍꯜ ꯑꯗꯨꯗ ꯔꯕꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯣꯔꯁꯟ ꯂꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡ ꯍꯪꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯂꯤ ꯔꯕꯤꯗꯨꯅꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯔꯒꯗꯕꯅꯤ ꯍꯤꯡꯈꯣꯜ ꯑꯁꯦ ꯑꯩꯅ ꯂꯩꯔꯕꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣꯛꯂꯝꯗꯤ ꯑꯍꯜ ꯑꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯂꯣꯏꯔꯤꯕ ꯐꯣꯔꯁꯟ ꯂꯣꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯪꯂꯕ ꯃꯇꯨꯡ ꯑꯗꯨꯝ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯣꯔꯁꯟ ꯈꯣꯏꯒꯗꯧꯔꯤꯕ ꯏꯟꯖꯤꯟ ꯃꯄꯨ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯦꯆꯤꯟꯅ ꯇ꯭ꯔꯦꯛꯇꯔꯅ ꯑꯃꯨꯛꯇꯪ ꯈꯣꯏꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯑꯗꯨꯃꯛ ꯆꯥꯕꯤꯔꯛꯂꯤ ꯍꯥꯟꯅ ꯍꯤꯡꯈꯣꯜ ꯀꯣꯏꯅꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯎ ꯋꯥ ꯍꯧꯖꯤꯟꯕꯗꯤ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯁꯝꯄꯛꯄꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯜꯂꯤ ꯍꯥꯏꯔꯤꯕ ꯁꯝꯄꯛꯄꯤꯁꯤꯡ ꯑꯗꯣ ꯇ꯭ꯔꯦꯛꯇꯔꯅ ꯈꯣꯏꯒꯥꯏꯔꯒ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯀꯩ ꯁꯥꯕ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯃꯠꯇ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯃꯄꯨ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯑꯌꯨꯛ ꯑꯗꯨꯗꯒꯤ ꯀꯣꯏꯆꯦꯜ ꯆꯦꯜꯂꯛꯄꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗ ꯏꯟꯖꯤꯟ ꯂꯥꯛꯇꯨꯅ ꯈꯣꯏꯔꯒꯦ ꯍꯥꯏꯔꯛꯄꯗ ꯔꯕꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯕꯤ ꯃꯌꯨꯝꯗꯒ ꯑꯃꯠꯇ ꯍꯟꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯃꯕꯨꯛ ꯈꯥꯡꯕ ꯌꯥꯕ ꯀꯔꯤꯅꯣ ꯆꯥ ꯅꯨꯡ ꯈꯔ ꯊꯛꯂꯒ ꯅꯨꯃꯤꯠꯇꯨꯃ ꯂꯦꯜꯂꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯕꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯏꯟꯖꯤꯟ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯕꯗ ꯔꯕꯤꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯤꯡꯈꯣꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯏꯟꯖꯤꯟꯗꯨ ꯂꯥꯛꯂꯦ ꯐꯣꯔꯁꯟ ꯑꯗꯣ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯦꯡꯅ ꯈꯣꯏꯗꯣꯛꯄ ꯍꯧꯔꯛꯂꯤ ꯌꯥꯝꯂꯕ ꯅꯥꯄꯤꯁꯤꯡ ꯃꯍꯥꯛꯀꯤ ꯂꯥꯡꯒꯣꯜꯅ ꯐꯣꯏꯗꯠꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯖꯒꯥ ꯑꯃꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤ ꯔꯕꯤ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯁꯨꯝ ꯀꯣꯛꯊꯣꯔꯛꯄ ꯑꯗꯨꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯍꯤꯡꯈꯣꯜ ꯑꯃ ꯃꯍꯥꯛꯀꯤ ꯑꯃꯨꯛ ꯐꯪꯖꯕ ꯑꯁꯤꯗ ꯃꯃꯜ ꯍꯣꯡꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯁꯣꯡꯖꯤꯜꯂꯤꯉꯩ ꯁꯝꯕꯜ ꯂꯩꯅ ꯄꯨꯡꯀꯨꯞ ꯀꯨꯞꯂꯤꯉꯩꯗꯗꯤ ꯍꯤꯡꯈꯣꯜ ꯃꯥꯂꯝꯗ꯭ꯔꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯥꯂꯝꯂꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛꯊꯣꯔꯛꯂꯕꯅꯤꯅ ꯌꯥꯝꯅ ꯐꯖꯕ ꯂꯝꯍꯥꯡ ꯑꯃ ꯑꯣꯏꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ
ꯄꯨꯡ 4ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯤꯡꯈꯣꯜꯒꯤ ꯅꯥꯄꯤꯁꯤꯡꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯂꯦꯡꯂꯥꯡꯒꯣꯟ ꯇꯧꯗꯨꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯕꯤꯅ ꯏꯟꯖꯤꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯎꯅꯔꯗꯨꯅ ꯑꯇꯥꯕ ꯄꯩꯁꯥ ꯄꯤꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝꯁꯦ ꯏꯟꯖꯤꯟꯁꯨ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯍꯥꯄꯨꯁꯤꯡ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯆꯨꯈꯠꯂꯛꯂꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯦ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯕꯤꯅ ꯃꯩ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯄꯨꯁꯤꯡ ꯑꯗꯨꯗ ꯃꯩ ꯆꯨꯅꯕ ꯀꯔꯤ ꯀꯔꯤ ꯑꯀꯪꯕ ꯄꯣꯠ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜꯒꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯅꯥꯀꯜꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯔꯨ ꯈꯔ ꯄꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯆꯔꯨ ꯑꯁꯦ ꯃꯍꯥꯛꯀ ꯍꯤꯡꯈꯣꯜ ꯊꯪꯅꯒꯗꯧꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯄꯩꯕꯅꯤ꯫ ꯆꯔꯨ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯍꯨꯝ ꯇꯧꯗꯨꯅ ꯑꯃꯗꯤ ꯎꯆꯦꯛ ꯑꯣꯌꯥꯁꯤꯡ ꯃꯀꯣꯟ ꯁꯥꯖꯟꯕꯗꯒꯤ ꯆꯔꯨ ꯈꯔ ꯅꯥꯟꯊꯔꯛꯇꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯇꯥꯁꯟꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯔꯨꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯜꯂꯒ ꯃꯗꯨꯅ ꯃꯩ ꯍꯧꯒꯠꯂꯒꯦ ꯈꯜꯂꯗꯨꯅ ꯔꯕꯤ ꯆꯔꯨꯁꯤꯡ ꯑꯗꯣ ꯂꯧꯕ ꯂꯥꯛꯂꯤ꯫ ꯆꯔꯨꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯍꯥꯄꯨꯁꯤꯡ ꯄꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯄꯗ ꯀꯅꯥꯅꯣ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯀꯧꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯔꯕꯤ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯔꯕꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈꯤ, ꯑꯗꯨꯒ ꯍꯥꯄꯨꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯆꯔꯨꯗꯣ ꯆꯝꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯐꯥꯟꯗꯠꯇ ꯉꯥꯏꯔꯤꯕ ꯀꯣꯛꯊꯣꯛꯇ ꯉꯥꯏꯔꯤꯕ ꯆꯣꯠꯂꯤꯕ ꯅꯥꯄꯤ ꯑꯣꯏꯕꯅꯤꯅ ꯆꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯔꯕꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯍꯥꯄꯨꯁꯤꯡ ꯑꯗꯣ ꯃꯩ ꯊꯥꯔꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯩꯗꯣ ꯐꯖꯅ ꯃꯨꯊꯠꯂꯝꯂꯒ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗ ꯅꯨꯃꯤꯠꯇꯤ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ꯫ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯀꯔꯤ ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯕ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯁꯤ ꯕꯪ ꯕꯪ ꯑꯁꯥꯕ ꯀꯥꯕꯒꯨꯝ ꯇꯧꯔꯤ ꯂꯩꯃꯥꯏꯁꯤꯡ ꯑꯗꯣ꯫ ꯔꯕꯤꯅ ꯈꯟꯖꯩ, ꯀꯔꯤꯅꯣꯅꯤ ꯂꯩꯃꯥꯏꯁꯤ ꯐꯣꯡ ꯐꯣꯡ ꯁꯥꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯥꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯥ ꯐꯨꯛꯇꯠꯈꯤꯕ ꯑꯁꯤꯗ ꯅꯨꯡꯁꯥꯅ ꯐꯨꯈꯤꯕꯒꯤ ꯃꯅꯤꯟ ꯀꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯔꯕꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯌꯨꯝ ꯌꯧꯅꯕ꯫ ꯔꯕꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯔꯕꯤꯅ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯁꯨꯒꯥꯏꯅ ꯇꯥꯛꯆꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯌꯥꯝꯅꯁꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯂꯛꯄ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯅꯝꯂꯛꯄ ꯏꯟꯖꯤꯟꯅ ꯈꯣꯏꯕꯒꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 14 ꯁꯨꯔꯛꯂꯕ ꯊꯥꯏꯕꯦꯝꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯉꯤ, ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯕ ꯖꯦꯀꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯔꯕꯤ ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯝꯅ ꯌꯥꯔꯦ ꯍꯥꯏꯌꯦ, ꯍꯤꯡꯈꯣꯜ ꯑꯐꯕ ꯑꯃ ꯐꯪꯉꯦꯗꯅ ꯍꯥꯏꯗ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯥꯒꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯔꯤ꯫ ꯔꯕꯤꯁꯨ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯨꯝꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯉꯁꯥꯏ ꯀꯥꯞꯈꯤꯕ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯛ ꯆꯥꯎꯕ ꯍꯤꯡꯈꯣꯜ ꯑꯁꯦ ꯑꯩꯒꯤꯅꯤꯀꯣ ꯈꯜꯂꯨꯕꯗ ꯃꯁꯥꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯔꯤꯅꯣ ꯏꯈꯪ ꯈꯪꯗꯕ ꯑꯃ ꯏꯉꯛ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯏꯟꯖꯤꯜ ꯇ꯭ꯔꯦꯛꯇꯔ ꯈꯣꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯄ ꯃꯇꯝꯗ ꯇ꯭ꯔꯦꯛꯇꯔ ꯈꯣꯏꯔꯤꯕ ꯑꯗꯨꯒꯤ ꯐꯝꯐꯝ ꯑꯣꯏꯔꯤꯕ ꯌꯦꯠ ꯑꯃꯗꯤ ꯑꯣꯏꯗ ꯂꯩꯔꯤꯕ ꯃꯤ ꯐꯝꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯃꯃꯤ ꯁꯥꯃꯤ ꯎꯔꯤꯕꯗꯣ ꯔꯕꯤꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯀꯔꯤꯅꯣ ꯁꯤꯗ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯐꯝꯂꯤꯕꯁꯤꯕꯣ? ꯇ꯭ꯔꯦꯛꯇꯔ ꯈꯣꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯅꯥꯀꯟꯗꯅꯤꯅꯤ, ꯃꯥꯒꯤ ꯃꯃꯤ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯣꯇꯣ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯨꯔꯤ ꯃꯨꯔꯤ ꯃꯃꯤ ꯁꯦꯡꯐꯥꯠꯇꯅ ꯂꯩꯔꯤꯕꯗꯣ ꯔꯕꯤꯅ ꯑꯃꯨꯛꯁꯨ ꯎꯔꯤ꯫ ꯀꯔꯤꯅꯣ ꯁꯤꯅ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯤ ꯃꯍꯥꯛꯀꯤ ꯎꯒꯤ ꯋꯥꯒꯤ ꯃꯔꯨꯝꯁꯤꯡ ꯏꯟꯖꯤꯟꯒꯤ ꯃꯃꯤꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯏꯊꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫
ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯔꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯗꯣ ꯃꯍꯥꯛ ꯇꯞꯅ ꯐꯝ ꯊꯥꯔꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯐꯤꯃꯨ ꯁꯦꯠꯄ ꯆꯩꯁꯨ ꯑꯀꯣꯟꯕ ꯄꯥꯏꯕ ꯅꯤꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯅꯤꯄꯥ ꯑꯗꯣ ꯃꯀꯣꯛ ꯃꯔꯨ ꯄꯨꯝꯅꯃꯛ ꯈꯨꯝꯖꯤꯜꯂꯒ ꯐꯤ ꯖꯣꯟ ꯖꯣꯟ ꯂꯥꯎꯅ ꯁꯦꯠꯂꯤ ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗꯨꯗ ꯔꯕꯤꯁꯨ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯤ ꯀꯨꯏꯍꯧꯗꯦ ꯔꯕꯤ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯌꯧꯁꯤꯟꯈꯤ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕꯒ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯔꯕꯤꯗꯣ ꯈꯤꯇꯪꯗꯤ ꯉꯛꯆꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯕꯤꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯟꯗꯣꯡ ꯑꯗꯨꯋꯥꯏꯗ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯔꯕꯤꯅ ꯆꯔꯨ ꯂꯧꯔꯛꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯄꯨꯂꯞ ꯀꯣꯏꯁꯤꯜꯂꯒ ꯉꯔꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯁꯂꯨꯛ ꯑꯣꯏꯅ ꯂꯩꯔꯤꯕꯗꯣ ꯔꯕꯤꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯔꯕꯤꯅ ꯀꯔꯤꯅꯣꯅꯦ ꯑꯁꯤꯗ ꯋꯥ ꯇꯥꯟꯅꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯍꯤꯡꯈꯣꯜꯁꯤꯗ ꯁꯥꯟꯅꯩ ꯌꯨꯅꯩꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯃꯍꯥꯛꯄꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯥꯖꯤꯟ ꯃꯄꯥꯗ ꯁꯠ ꯐꯩꯖꯤꯜꯂꯛꯏ ꯑꯗꯨꯝꯅ ꯐꯩꯖꯤꯜꯂꯛꯄꯗꯨꯗ ꯔꯕꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯔꯕꯤꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯁꯥꯟꯅꯩ ꯌꯨꯅꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯌꯦꯡꯂꯩꯌꯨ ꯍꯥꯏꯔꯤꯅꯣ ꯑꯩꯒꯤ ꯍꯤꯡꯈꯣꯜꯁꯦ ꯁꯥꯟꯅꯩ ꯌꯨꯅꯩꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯄ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯔꯕꯤꯕꯨ ꯈꯥꯝꯂꯤꯕ ꯑꯍꯜ ꯑꯗꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯔꯕꯤꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯔꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗꯤ ꯃꯃꯥꯏ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯨꯁꯤꯟ ꯃꯨꯅ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯔꯕꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯔꯕꯤꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯑꯀꯣꯏꯕꯗ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯋꯥꯔꯤ ꯂꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃ ꯇꯧꯅꯕꯅꯤ ꯃꯣꯟꯗꯣ ꯃꯅꯝ ꯅꯝꯊꯣꯛꯂꯒ ꯇꯨꯝꯂꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯣꯟ ꯃꯅꯝ ꯅꯝꯂꯒ ꯃꯪꯗ ꯃꯪ ꯐꯠꯇꯕ ꯃꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯕꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯈꯪꯕ ꯇꯥꯛꯅꯔꯛꯂꯤ ꯔꯕꯤꯁꯨ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯁꯨꯒꯨꯝꯕ ꯃꯪꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯪꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯣꯟ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯅꯝꯊꯣꯛꯂꯒ ꯃꯣꯟ ꯑꯗꯣ ꯃꯈꯥꯗꯥꯡ ꯁꯠ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯌꯥꯝꯁꯨ ꯃꯍꯩ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯔꯕꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯆꯠꯂꯨꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯅ ꯀꯩꯗꯧꯔꯕꯒꯦ ꯍꯤꯡꯈꯣꯜ ꯑꯗꯨ ꯆꯠꯇ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯕꯤꯅ ꯉꯍꯥꯟ ꯐꯥꯜꯂꯝꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯀꯦ ꯇꯧꯕꯅꯤ ꯀꯪꯕ ꯉꯥꯏꯕ ꯑꯣꯏꯅ ꯊꯕꯛ ꯑꯇꯩꯁꯨ ꯆꯠꯂꯨꯕꯅꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯆꯠꯂꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯁꯥꯒꯗꯕ ꯀꯩꯅꯣꯗꯣ ꯌꯨꯝꯁꯥꯕ ꯃꯤꯁꯇ꯭ꯔꯤꯗꯣ ꯑꯗꯨꯁꯨ ꯎꯅꯔꯝꯂꯕꯅꯤ ꯃꯍꯥꯛꯅꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯒ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯜꯂꯁꯤ ꯑꯗꯨꯒ ꯆꯪꯒꯗꯕ ꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯃꯥ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦꯗꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯃꯤꯁꯇ꯭ꯔꯤꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯄ ꯇꯥꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯔꯕꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗ ꯋꯥ ꯍꯥꯏꯔꯛꯄꯗ ꯄꯨꯔꯅꯤꯃꯥꯅ ꯈꯪꯗꯦꯗ ꯑꯩꯅꯅꯦ ꯍꯟꯗꯛ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯂꯩꯕ ꯏꯕꯣꯛ ꯑꯃꯅꯅꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯈꯨꯗꯣꯡꯊꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ ꯏꯕꯣꯛꯇꯣ ꯃꯥꯏꯕꯤ ꯑꯣꯏ ꯀꯔꯤ ꯑꯣꯏꯁꯨ ꯇꯧꯏ ꯑꯩꯗꯤꯅꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤꯗ ꯔꯕꯤꯅ ꯅꯣꯛꯂꯒ ꯍꯩ ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅ ꯄꯥꯈꯠꯀꯟꯕꯅꯤ ꯑꯗꯨꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯈꯤꯕꯁꯤꯗ ꯄꯥꯈꯠꯆꯗꯅ ꯉꯥꯡꯂꯤꯕꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯒꯅꯨꯗ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯈꯨꯔꯨꯝꯒꯗꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯕꯨ ꯈꯨꯔꯨꯝꯗꯕ ꯀꯔꯝꯕ ꯀꯥꯟꯗ ꯌꯥꯎꯈꯤꯕꯒꯦꯅꯦ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯕꯨ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯗ ꯆꯥꯛ ꯊꯥꯗꯣꯛꯇꯕ ꯆꯍꯤꯒ ꯌꯥꯎꯈꯤꯕ꯭ꯔꯕ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯏꯃꯣꯏꯅꯨ ꯆꯧꯍꯣꯡ ꯉꯥꯍꯣꯡꯕꯤ ꯏꯕꯦꯟꯒꯤ ꯆꯥꯛ ꯀꯠꯇꯕ ꯅꯨꯃꯤꯠꯀ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯣꯏꯅꯦ ꯌꯥꯎꯗꯦꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯒꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯉꯔꯣꯏ ꯈꯥꯡꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯠꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯕ ꯅꯨꯃꯤꯠꯀ ꯌꯥꯎꯈ꯭ꯔꯕ꯭ꯔꯕ ꯌꯥꯎꯗꯦꯅꯦ
ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯂꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯗ ꯅꯪꯂꯤꯕ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯃꯣꯏꯕꯨ ꯈꯨꯔꯨꯝꯂꯨꯕꯒꯤꯔꯣ ꯑꯩ ꯃꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯔꯒꯅꯨ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯑꯩ ꯑꯉꯥꯡꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯕꯤ ꯆꯠꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯔꯕꯤꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯔꯕꯤꯗꯣ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕꯒꯨꯝ ꯇꯧꯏ ꯄꯨꯔꯅꯤꯃꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯛꯆꯥꯡꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯔꯕꯤꯅ ꯑꯩꯗꯣ ꯉꯁꯥꯏꯗꯣ ꯍꯤꯡꯈꯣꯜꯗ ꯍꯥꯏꯐꯦꯠ ꯖꯧꯔꯨꯁꯦꯗꯅ ꯌꯨꯝꯁꯥꯕꯗꯨꯅ ꯍꯥꯏꯕꯗꯒꯤ ꯉꯁꯤꯗꯣ ꯍꯥꯏꯐꯦꯠ ꯌꯧꯊꯣꯛꯂꯨꯔꯦ ꯑꯗꯨꯗ ꯍꯥꯄꯨꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯅ ꯃꯩ ꯍꯦꯛ ꯆꯨꯈꯠꯂꯨꯕꯗ ꯃꯩꯗꯣ ꯑꯃꯨꯛ ꯐꯪꯅ ꯍꯦꯛꯇ ꯄꯣꯔꯣꯛ ꯆꯠꯂꯛꯇꯅ ꯃꯤꯒꯤ ꯍꯤꯡꯈꯣꯜ ꯂꯥꯟꯁꯤꯟꯒꯦ ꯇꯧꯔꯛꯄꯗꯒꯤ ꯏꯁꯥꯁꯦ ꯏꯊꯛ ꯊꯛꯀꯠꯈ꯭ꯔꯕꯅꯤ ꯌꯨꯝꯁꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯣ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯏꯃꯩ ꯂꯩꯀꯥꯏ ꯋꯥꯊꯣꯛꯄꯨ ꯑꯣꯏꯔꯝꯒꯅꯤꯅꯦ ꯌꯨꯝꯁꯥꯕ ꯑꯣꯖꯥꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯎꯪꯗꯨ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯣꯏꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯅ ꯃꯨꯊꯠꯄꯗꯒꯤꯗꯤ ꯍꯦꯛ ꯐꯈꯤꯗꯅ ꯑꯗꯨ ꯀꯟꯅ ꯃꯩ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯨ ꯀꯩꯗꯧꯅꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯅ ꯆꯪꯁꯤꯟꯅꯔꯛꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯄꯨ ꯃꯩ ꯊꯥꯕꯗ ꯃꯩꯗꯣ ꯈꯔ ꯍꯦꯟꯅ ꯆꯥꯛꯈꯠꯂꯛꯏꯗꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯌꯥꯝꯗꯨꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤ ꯐꯔꯦꯁꯦ ꯑꯗꯨꯒꯤ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯏꯁꯥꯗꯨ ꯇꯞ ꯇꯥꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯋꯥ ꯌꯥꯜꯂꯒ ꯌꯨꯝ ꯁꯥꯕ ꯍꯧꯔꯒꯗꯕꯅꯤ ꯑꯩꯅ ꯃꯥꯏꯕ ꯄꯥꯟꯖꯤꯒ ꯂꯣꯏ ꯇꯥꯟꯅꯔꯕꯅꯤ ꯍꯌꯦꯡꯒꯤ ꯑꯌꯨꯛꯀꯤꯅꯦ ꯄꯨꯡ 9 ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯍꯨꯜꯂꯒ ꯌꯨꯝ ꯑꯗꯣ ꯁꯥꯍꯧꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯄꯨꯡ 9 ꯇꯥꯗ꯭रिꯕ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯒ ꯖꯇ꯭ꯔꯥ ꯍꯨꯜꯂꯒ ꯌꯨꯝ ꯁꯥꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯁꯨ ꯊꯧꯔꯥꯡ ꯇꯧꯀꯣ ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯦ ꯁꯤꯒꯤ ꯈꯥꯎꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯀꯕꯣꯛ ꯍꯩꯄꯣꯛ ꯂꯐꯣꯏ ꯂꯇꯪ ꯂꯅꯨꯡ ꯑꯗꯒꯤ ꯂꯥꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯔꯕꯤꯅ ꯑꯗꯨꯝꯅ ꯄꯨꯔꯅꯤꯃꯥꯗ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯁꯤꯟꯅꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯔꯕꯤ ꯃꯁꯥꯗꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕꯒꯨꯝ ꯎꯪꯂꯒ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ ꯄꯨꯔꯅꯤꯃꯥꯅ ꯀꯩꯗꯧꯔꯕꯒꯦ ꯅꯍꯥꯟ ꯃꯈꯩ ꯏꯃꯥ ꯃꯥꯟꯅꯗꯦꯗ ꯍꯥꯏꯔꯨꯕꯗ ꯔꯕꯤꯅ ꯈꯪꯗꯦ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯇꯌꯥꯡ ꯇꯁꯣꯏ ꯀꯔꯤꯅꯣꯃ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯉꯁꯥꯏ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯄ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯔꯕꯤꯁꯨ ꯍꯣꯏ ꯑꯗꯨꯝꯅ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯣ ꯐꯥꯗꯣꯛꯂꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯗꯣ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯃꯛ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯝꯅꯔꯤ ꯑꯁꯨꯝꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯕꯤꯒꯤ ꯅꯥꯀꯣꯡꯗ ꯔꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯔꯕꯤꯁꯨ ꯃꯃꯤꯠ ꯃꯅꯥ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯀꯧꯔꯛꯂꯤꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯨꯕꯗ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯣꯏꯔꯤꯕ ꯊꯣꯡ ꯑꯗꯣꯝꯗꯒꯤꯅꯤ ꯔꯕꯤ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯑꯣꯖꯥꯗꯣ ꯂꯥꯛꯂꯕ ꯖꯥꯠꯂꯥ ꯅꯣꯡꯐꯧ ꯉꯥꯟꯗ꯭ꯔꯤꯗ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤ ꯔꯕꯤꯅ ꯑꯣ ꯑꯩꯕꯨꯔꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯥꯅꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯈꯜꯂꯛꯄꯗꯒꯤ ꯔꯕꯤ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ